ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 16 ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯩꯁꯅꯥꯗꯨ ꯃꯈꯣꯡ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯔꯛ ꯉꯥꯟꯕꯗꯣ ꯕꯦꯒ ꯑꯃꯗ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ. ꯂꯩꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗꯦ. ꯍꯥꯏꯐꯦꯠꯇꯃꯛ ꯌꯥꯔꯛ ꯉꯥꯟꯕꯗ ꯉꯥꯏꯍꯥꯛ ꯈꯤꯡꯂꯝꯃꯒ ꯃꯥꯁꯨ ꯀꯩꯝꯇ ꯍꯥꯏꯗꯅ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯐꯤꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯛꯏ. ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯂꯩꯁꯅꯥꯅ ꯋꯥ ꯂꯥꯡꯒ ꯍꯥꯏꯗꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯛꯄꯗꯨꯗ ꯁꯥꯎꯅ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗꯗꯤ ꯌꯦꯡꯂꯨꯗꯦ. ꯆꯥꯔꯤꯕ ꯍꯥꯞꯈꯤꯗꯧꯔꯤꯕ ꯐꯤꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯊꯨꯞꯂꯒ ꯕꯦꯒꯇꯨꯗ ꯍꯥꯞꯄꯤ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯟꯗꯨ ꯈꯔ ꯀꯟꯅ, "ꯅꯪ ꯑꯩꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯍꯥ? ꯀꯩꯅ ꯊꯧꯂꯩꯗꯅ ꯑꯩꯒꯤ ꯐꯤꯔꯣꯟꯗ ꯇꯥꯛ ꯄꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ? ꯅꯪ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕꯅꯤ? ꯇꯧꯉꯝꯕꯤ, ꯅꯪ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯅ ꯄꯥꯏꯔꯝꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯇꯞ ꯂꯧꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ. ꯂꯩꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯉꯛꯂꯞꯅ ꯌꯥꯔꯛ ꯉꯥꯟꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯔꯥꯛ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯌꯥꯔꯛ ꯉꯥꯟꯕꯗꯨ ꯁꯥꯎꯔꯕꯅꯤ. ꯉꯁꯥꯏ ꯌꯥꯏꯐꯕꯅ ꯃꯥꯕꯨ ꯎꯅꯒꯦ ꯍꯥꯏꯕꯗ ꯂꯩꯁꯅꯥꯅ ꯀꯣꯟꯅ ꯎꯅꯔꯣꯅ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ. ꯈꯔꯒ ꯁꯥꯎꯔꯒ ꯂꯩꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯗꯤ ꯁꯥꯎꯈ꯭ꯔꯦ. ꯑꯗꯨꯒ ꯁꯧꯔꯥꯡꯅꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯌꯥꯔꯛ ꯉꯥꯟꯕꯅ, "ꯅꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯌꯨ ꯍꯥꯏꯒꯦ? ꯍꯥ? ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ? ꯑꯝꯇ ꯍꯥꯏꯌꯨꯅꯦ." "ꯁꯤꯗꯩꯗꯤꯅꯦ ꯅꯅꯤꯡꯇꯝꯅ ꯂꯩꯍꯧꯔꯣ. ꯅꯪꯗꯤ ꯌꯥꯝꯁꯨ ꯍꯩꯗꯥꯏꯅꯦ ꯃꯤꯉꯣꯟꯗ ꯏꯔꯥꯡ ꯇꯧꯕ. ꯑꯎꯕꯗ ꯏꯔꯥꯡ ꯇꯧꯔꯒ ꯅꯅꯤꯡꯇꯝꯅ ꯂꯩꯍꯧꯔꯣ. ꯇꯧꯉꯝꯕꯤ, ꯆꯣ ꯁ꯭ꯋꯥꯏꯗ." ꯂꯩꯁꯅꯥꯗꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯃꯁꯥꯗꯨ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯀꯟꯅꯗꯤ ꯍꯥꯏꯔꯛꯇꯦ. ꯍꯥꯟꯅꯒꯨꯝ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯌꯥꯝꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ." "ꯇꯥꯔꯣꯏ ꯅꯪꯗꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯠꯇꯣꯔꯕꯅꯤꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯌꯥꯔꯦ. ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯗꯧꯗꯅ ꯂꯩꯍꯧꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ." "ꯅꯠꯇꯦ, ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯂꯩꯅꯤꯡꯒꯦ?" ꯂꯩꯁꯅꯥꯗꯨ ꯍꯟꯗꯛꯇꯤ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯌꯥꯔꯛ ꯉꯥꯟꯕꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯅ ꯑꯃꯨꯛ ꯐꯤꯔꯣꯜꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ. ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯁꯥꯎꯅ ꯐꯤꯒꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯃꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯂꯩꯁꯅꯥꯁꯨ ꯆꯩꯈꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯀꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯁꯨ ꯑꯈꯞ ꯑꯈꯝ ꯂꯩꯇꯅ ꯇꯞꯅ ꯇꯥꯔꯛꯏ. ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯍꯤꯛꯁꯨ ꯑꯃꯨꯛ ꯀꯞꯆꯔꯦ ꯅꯨꯄꯤꯗꯨ. "ꯂꯩꯁꯅꯥꯅ, ꯅꯪꯁꯤ ꯊꯃꯣꯏ ꯌꯥꯝ ꯈꯜꯂꯤ. ꯅꯧꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯐꯦꯃꯥꯏꯗ ꯅꯪꯊꯗꯨꯅ ꯊꯨꯒꯥꯏꯕꯤꯀꯣ. ꯅꯨꯡꯁꯤꯔꯣꯏ ꯈꯪꯉꯤ. ꯑꯩꯕꯨ ꯌꯥꯝꯕꯧꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯣꯏ ꯈꯪꯉꯤ. ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯑꯩꯒꯤ ꯁꯣꯜꯂꯕ ꯊꯃꯣꯏꯁꯦ ꯃꯥꯗꯤ ꯌꯥꯝꯕꯧꯕꯨ ꯅꯨꯡꯁꯤꯒꯅꯤꯁꯨ ꯈꯪꯉꯤ. ꯅꯆꯤꯟꯗꯨꯅ ꯇꯧꯉꯝꯕꯤ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯊꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯩꯕ, ꯉꯥꯡꯕ, ꯈꯨꯠ ꯊꯥꯡꯕ ꯐꯥꯎꯕ. ꯅꯆꯤꯟꯗꯨꯅ ꯇꯧꯉꯝꯕꯤ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯊꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯩꯕ, ꯉꯥꯡꯕ, ꯈꯨꯠ ꯊꯥꯔ ꯐꯥꯎꯕꯗ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯦ? ꯌꯥꯝꯕꯣ, ꯑꯩꯁꯨ ꯑꯋꯥꯕ ꯈꯪꯉꯤ. ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯇꯧ ꯇꯣꯏꯅ ꯎꯠꯄꯁꯦ ꯑꯩꯁꯨ ꯈꯪꯕ ꯋꯥꯏ. ꯍꯣꯏ, ꯌꯥꯝꯕꯨꯡꯅ ꯑꯗꯨꯝꯅ ꯐꯤꯔꯦꯞ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯐꯤꯔꯦꯞ ꯆꯦꯠꯄꯤ ꯑꯣꯏꯖꯒꯦꯀꯣ. ꯌꯨꯝꯁꯤꯗ ꯌꯥꯝꯕꯨꯡꯅ ꯂꯥꯂꯩꯃꯕꯨ ꯍꯦꯛ ꯄꯨꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯠꯈ꯭ꯔꯣ. ꯑꯃꯨꯛ ꯍꯟꯅꯁꯨ ꯏꯈꯣꯡꯁꯦ ꯊꯥꯡꯖꯤꯟꯈ꯭ꯔꯔꯣꯏ." ꯍꯦꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯆꯤꯟꯗꯨꯗ ꯄꯤꯛꯇꯛꯅꯅ ꯁꯣꯟꯖꯩ. ꯍꯟꯖꯤꯟ ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯥꯁꯨ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯦ.
ꯀꯜꯂꯤ ꯅꯨꯄꯥ ꯃꯥꯁꯨ ꯃꯔꯤꯡ ꯃꯔꯥꯡꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅ ꯃꯥꯕꯨ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯔꯤꯕ ꯆꯝꯖꯕꯤ ꯍꯪꯒꯠꯅ ꯈꯨꯝꯖꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯥꯊꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯁꯨ ꯉꯟꯅ ꯍꯧꯒꯠꯂꯛꯄꯗꯣ ꯃꯃꯧꯅ ꯑꯗꯨꯃꯛ ꯍꯥꯟꯅ ꯌꯥꯍꯧꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕꯗꯨꯗꯤ ꯀꯥꯏꯔꯝꯗꯦ꯫ ꯂꯩꯃꯁꯨ ꯍꯦꯛ ꯌꯥꯍꯧꯔꯛꯄꯗ ꯑꯁꯨꯝꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯝꯕ ꯇꯨꯛ ꯊꯥꯎꯃꯩ ꯀꯠꯄꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯕꯁꯤ ꯇꯁꯦꯡꯅ ꯄꯦꯟꯖꯩ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯨꯗ ꯃꯃꯧꯗꯤ ꯃꯦꯝꯊꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯃꯅ "ꯕꯦꯝꯃ", ꯂꯩꯁꯅꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ "ꯏꯃꯥꯁꯦ ꯍꯧꯒꯠꯄꯤꯔꯕꯣ?" "ꯅꯈꯣꯏ ꯄꯥꯕꯨꯡꯗꯤ?" "ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯔꯝꯃꯤ ꯉꯁꯤ, ꯉꯟꯇꯥ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ." "ꯀꯩꯅꯣꯅꯦ, ꯃꯆꯥꯅꯨꯄꯥ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯔꯤꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯂꯛꯑꯝꯗꯦꯅꯦ?" ꯃꯦꯝꯊꯣꯏꯁꯨ ꯇꯞꯅ "ꯁꯔꯗꯣ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯕꯨ ꯁꯥꯎꯅꯕꯅ..." ꯃꯦꯝꯊꯣꯏꯁꯨ ꯇꯞꯅ "ꯆꯦꯝꯁꯦ, ꯁꯔꯗꯣ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯀꯅꯤꯅ ꯄꯜꯂꯨꯕꯗꯣ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯅꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ." ꯂꯩꯃꯁꯨ ꯑꯃꯨꯛ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯃꯧ ꯑꯣꯏꯔꯤꯕ ꯂꯩꯁꯅꯥꯅ ꯐꯅ ꯋꯥꯔꯕꯁꯨ ꯅꯣꯡꯃꯇ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯗ ꯍꯥꯏꯗꯦ, ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯐꯥꯎ ꯎꯠꯇꯦ꯫ ꯂꯩꯃꯁꯨ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯔꯛꯂꯒ "ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯑꯩ ꯀꯣꯛ ꯉꯧꯖꯩ, ꯍꯥꯏꯅ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯕꯅꯤ꯫ ꯁꯦ ꯃꯦꯝꯊꯣꯏ, ꯆꯥꯛ ꯇꯨꯝꯂꯝꯂꯛꯏ, ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯁꯠ ꯂꯣꯏꯁꯟꯁꯤ." ꯂꯩꯁꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯦ꯫ ꯆꯠꯅꯕꯅꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯀꯩꯅꯥꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯊꯑꯣꯏꯅꯒ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨ ꯐꯥꯎꯕ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯑꯃꯨꯛꯁꯨ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯂꯩꯁꯅꯥ ꯂꯩꯕꯒꯤ ꯃꯃꯤ ꯎꯗꯕꯗꯨꯗ ꯃꯥꯁꯨ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯁꯤꯅ?" ꯉꯔꯥꯡ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕꯗꯨꯒ ꯁꯨꯝ ꯈꯜꯂꯨꯔꯒ ꯒꯤꯜꯇꯤ ꯐꯥꯎꯔꯛꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯅꯤꯡꯕꯒꯤꯅꯣ ꯈꯪꯗꯦ, ꯑꯃꯨꯛꯁꯨ ꯉꯔꯥꯡ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ "ꯏꯃꯥꯒꯤꯗꯤ ꯅꯍꯥꯛ ꯅꯠꯇꯅ ꯋꯥꯐꯝꯁꯦ ꯍꯩꯗꯣꯛꯐꯝ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯍꯜ ꯁꯛꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯅꯅꯥꯎ ꯑꯅꯤꯁꯤꯕꯨꯁꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯎꯀꯣ꯫ ꯏꯃꯥꯅ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯏꯆꯥꯗ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ." ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯃꯃꯥ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯃꯉꯣꯟꯗꯗꯤ ꯇꯁꯦꯡꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯒꯤ ꯏꯍꯨꯜꯁꯤ ꯐꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯊꯤꯅ ꯆꯩꯕꯗ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯎꯗꯕ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯄꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯁꯣꯟꯖꯩ ꯅꯨꯄꯥ ꯃꯥꯗꯣ꯫ "ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ ꯍꯥꯏꯗꯨꯔꯥ?" ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯃꯀꯣꯛꯇꯨꯗ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯇꯨꯅ "ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯀꯣꯛꯁꯦ ꯆꯥꯏꯗꯧꯔꯦ." ꯃꯦꯝꯊꯣꯏꯁꯨ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯂꯒ "ꯁꯥꯔ, ꯂꯣꯏꯕꯤꯔꯗꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯒ ꯆꯠꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯏ ꯏꯆꯦꯝꯁꯤꯅ." "ꯍꯣꯏꯅꯦꯅꯦ." ꯃꯦꯝꯊꯣꯏꯁꯨ ꯌꯥꯔꯦꯛ ꯉꯥꯟꯕꯒꯤ ꯃꯇꯧꯗꯣ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯅꯆꯤꯡꯕꯗꯨ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯃꯥꯁꯤꯡꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯁꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯗꯦ꯫
ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯂꯩꯃꯅ "ꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯌꯦꯡꯉꯤꯅꯣꯅꯦ ꯅꯪꯕꯣ?" ꯌꯥꯔꯤꯛꯉꯥꯟꯕꯅ "ꯀꯩꯁꯨ ꯌꯦꯡꯗꯦꯗ ꯏꯃꯥꯁꯦ" ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯃꯃꯥꯁꯤꯅ ꯑꯗꯨꯝꯅ ꯊꯠꯂꯒ ꯂꯩꯕꯗꯨꯅ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯆꯥꯛꯇꯨ ꯁꯤꯛꯂꯒ ꯈꯔꯗꯤ ꯆꯥꯈ꯭ꯔꯦ꯫ ꯃꯥꯕꯨ ꯃꯔꯥꯝ ꯇꯥꯅ ꯊꯤꯟꯅꯕ ꯊꯥꯅꯤꯜꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯩꯃꯅ "ꯊꯥꯅꯤꯜ, ꯅꯪꯗꯤ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯛꯂꯕ꯭ꯔꯣ? ꯅꯈꯣꯏ ꯁꯥꯔꯗꯤ ꯀꯥꯏꯗ ꯂꯩꯍꯧꯒꯦ?" "ꯏꯃꯥꯁꯤ ꯁꯥꯔ ꯄꯥꯕꯨꯡꯗꯤ ꯐꯥꯔꯝꯒꯤ ꯋꯥꯀꯔꯒ ꯆꯦꯛꯀꯣꯟꯒꯤ ꯋꯥꯀꯔꯒ ꯈꯔꯒ ꯂꯩꯍꯧꯏ꯫ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯂꯦꯗ꯫ ꯑꯗꯨ ꯁꯥꯔꯕꯨ ꯂꯣꯏꯈ꯭ꯔꯕꯣ?" ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯃꯈꯨꯠ ꯍꯥꯝꯂꯒ "ꯂꯣꯏꯔꯕꯅꯦ ꯑꯩꯗꯤ꯫ ꯁꯤꯗꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯁꯥꯔ." ꯌꯥꯔꯤꯛꯉꯥꯟꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯊꯥꯅꯤꯜꯅꯒ ꯍꯥꯏꯔꯤꯕ ꯀꯥꯠꯇꯨ ꯃꯅꯥꯗ ꯍꯥꯞꯂꯤꯕꯔꯥ ꯍꯥꯞꯇ꯭ꯔꯤꯕꯔꯥ ꯃꯦꯟ ꯇꯥꯗꯦ꯫ ꯃꯉꯛꯇꯨꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯕꯗꯨ ꯎꯅꯕ ꯍꯣꯠꯅꯖꯕꯗꯨꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯂꯩꯃꯅ "ꯍꯩ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯣ ꯆꯣ." "ꯍꯣꯏꯕ ꯏꯃꯥꯁꯦ, ꯍꯦꯛꯇ ꯇꯥꯜꯂꯦ." "ꯃꯔꯥꯝꯗ ꯂꯩꯒꯦ ꯀꯣꯛ ꯂꯩꯈ꯭ꯔꯣ. ꯅꯁꯛꯇꯣ ꯏꯃꯥꯁꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯌꯥꯝ ꯍꯩꯅꯗ꯭ꯔꯦ." ꯌꯥꯔꯤꯛꯉꯥꯟꯕꯅ "ꯑꯁ ꯏꯃꯥꯁꯦ, ꯑꯗꯨꯗꯤ ꯈꯔ ꯍꯛꯃꯟꯗ꯭ꯔꯣ?" "ꯀꯩꯒꯤ ꯍꯛꯄꯅꯣ? ꯌꯥꯔꯦ, ꯆꯠꯂꯣ ꯆꯣ, ꯊꯦꯡꯈ꯭ꯔꯅꯤ ꯆꯣ." ꯊꯥꯅꯤꯜꯗ ꯌꯥꯔꯤꯛꯉꯥꯟꯕꯅ ꯆꯦꯞꯊꯔꯒ ꯂꯦꯞꯂꯒ ꯂꯩꯕꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯌꯥꯔꯤꯛꯉꯥꯟꯕꯒꯤ ꯃꯄꯣꯠ ꯃꯆꯩꯗꯨ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯔꯤꯛꯉꯥꯟꯕꯗꯤ ꯑꯗꯨꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯣꯏꯊꯣꯛꯇꯕꯤ ꯃꯈꯣꯏ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯦ꯫ ꯈꯜꯂꯤꯕ ꯄꯗꯥꯔꯗꯨꯗꯩ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗꯨꯗ ꯂꯩꯁꯅꯥꯒꯤ ꯁꯛꯇꯝꯗꯨ ꯎꯅꯤꯡꯂꯛꯏ꯫ ꯌꯥꯔꯤꯛꯉꯥꯟꯕ ꯃꯆꯤꯟꯗ ꯇꯞꯂꯤ ꯇꯞꯂꯤꯗꯤ ꯁꯣꯜꯂꯤ꯫ "ꯀꯩꯅꯣꯅꯦ ꯃꯁꯤ ꯇꯧꯉꯝꯕꯤꯁꯦ? ꯀꯥꯏꯗꯃꯨꯛ ꯂꯣꯠꯂꯤꯖꯥꯠꯅꯣ?" ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯎꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤ꯫ ꯆꯞ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯇꯨꯅ ꯂꯩꯃꯁꯨ "ꯍꯩ, ꯅꯪ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ? ꯍꯥ?" ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯍꯣꯏꯕ ꯏꯃꯥꯁꯦ." "ꯃꯩꯊꯥꯕ, ꯏꯀꯥꯏ ꯈꯪꯗꯕ, ꯆꯠꯂꯣ ꯆꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ." ꯑꯃꯨꯛ ꯃꯃꯥꯁꯤꯗ ꯀꯤꯔꯨꯞ ꯌꯦꯡꯉꯝꯂꯒ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯕꯗꯨ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛ ꯃꯌꯨꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯉꯤ꯫ ꯊꯥꯅꯤꯜꯅ "ꯁꯥꯔ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ." ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥ ꯊꯣꯛꯂꯛꯄꯗ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯕꯗꯨꯗ ꯒꯥꯔꯤ ꯀꯥꯈ꯭ꯔꯦ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨꯁꯨ ꯁꯝꯖꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯌꯥꯔꯤꯛꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯥꯁꯨ ꯒꯥꯔꯤ ꯀꯥꯗꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯆꯠꯂꯝꯗꯥꯏꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯩꯁꯅꯥꯗꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯌꯥꯔꯤꯛꯉꯥꯟꯕꯅ ꯒꯥꯔꯤ ꯇꯣꯡꯂꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯃꯤ ꯁꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯉꯤ꯫ ꯃꯆꯤꯟꯗꯨꯗꯒꯤꯁꯨ ꯇꯞꯅ ꯁꯣꯜꯂꯤꯕꯅꯤ ꯅꯨꯄꯤꯗꯨ꯫ "ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯌꯥꯝꯕꯣ." ꯇꯥꯂꯛꯇꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯈ꯭ꯔꯤꯁꯇꯤꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯁꯠ ꯄꯥꯏꯈꯠꯇꯨꯅ "ꯍꯦꯂꯣ." ꯈ꯭ꯔꯤꯁꯇꯤꯁꯨ ꯑꯍꯤꯡꯗꯒꯤ ꯗ꯭ꯌꯨꯇꯤ ꯄꯨꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯇꯥꯂꯛꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯈꯪꯕꯒ ꯃꯥꯁꯨ ꯃꯈꯣꯟꯗꯨ ꯈꯔ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯣ? ꯇꯁꯦꯡꯅ?" ꯂꯩꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯃꯥꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ. ꯅꯪꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯇ ꯀꯣꯜꯒ ꯇꯧꯕꯤꯔꯛꯄꯣꯠꯇꯦ. ꯂꯨꯍꯣꯡꯈꯤꯕꯗꯤ ꯐꯅꯃ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯇ ꯎꯅꯕ ꯐꯪꯗꯦ. ꯍꯣꯏ, ꯑꯩꯁꯨ ꯆꯤꯟꯕꯨꯗꯤ ꯆꯤꯜꯂꯦ. ꯑꯗꯣ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯦ." "ꯀꯩꯅꯣ? ꯅꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ?"
ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯣꯕ? ꯃꯥꯗꯤ ꯃꯄꯥꯟꯗ ꯐꯕ ꯌꯥꯝ ꯃꯥꯜꯂꯒ ꯑꯁꯨꯛ ꯌꯥꯝ ꯃꯕꯨꯛ ꯆꯦꯠꯄꯠꯂꯝꯅꯤꯗꯤꯅꯦ ꯑꯩꯗꯤ ꯅꯣꯡꯇꯁꯨ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛꯅ? ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣꯕ? ꯃꯥꯗꯤ ꯃꯅꯥꯛꯇ ꯇꯔꯪ ꯇꯔꯪꯕ ꯃꯅꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯁꯤ ꯐꯥꯎꯕ ꯈꯨꯟꯖꯟꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ꯫ ꯀꯩꯅꯣ ꯃꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯎꯡꯂꯒ ꯂꯩꯁꯤꯕꯣ? ꯈ꯭ꯔꯤꯁꯇꯤꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯂꯩꯁꯅꯥꯅ ꯁꯨꯠ ꯇꯧꯔꯒ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯑꯦ꯫ ꯈ꯭ꯔꯤꯁꯇꯤ ꯃꯈꯥ ꯇꯥꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯇꯞꯅ ꯂꯩꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯑꯦ꯫ ꯂꯩꯁꯅꯥ, ꯀꯞꯂꯤꯔꯣ ꯅꯪꯕꯣ? ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯁꯦ, ꯇꯣꯛꯑꯣꯁꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯈꯣꯟꯗꯨ ꯏꯁꯤ ꯁꯤꯅ ꯏꯆꯤꯟꯁꯤꯗ ꯃꯥꯕꯨ ꯊꯤꯅ ꯆꯩꯔꯔꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯔꯤ ꯈ꯭ꯔꯤꯁꯇꯤ꯫ ꯊꯃꯣꯏꯁꯤꯗ ꯃꯥꯕꯨ ꯋꯥꯔꯧꯍꯟꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯔꯣꯏ ꯍꯟꯅ ꯍꯟꯅ ꯏꯐꯝꯗ ꯇꯠꯇꯅ ꯍꯥꯏꯔ ꯐꯥꯎꯕ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯁꯤꯕꯨꯔꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯛ ꯋꯥꯕꯁꯦ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯒꯗꯣꯏꯔꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯑꯩ ꯈꯪꯕ ꯌꯥꯝ ꯋꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯅꯤ ꯈꯪꯕꯒꯤ ꯑꯩꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯊꯥꯡ ꯆꯤꯟꯍꯜꯂꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩ ꯇꯧꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯈꯪꯂꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯁꯅꯥꯅ ꯌꯥꯔꯤꯛ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯖꯔꯛꯏ, ꯈꯟꯖꯔꯛꯏ ꯍꯥꯏꯕ꯫ ꯃꯥꯅ ꯌꯥꯔꯤꯛ ꯉꯥꯟꯕꯒ ꯀꯔꯝꯅ ꯂꯥꯞꯅꯅ ꯂꯩꯕ ꯄꯥꯝꯈꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯅ ꯅꯪꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ ꯃꯥꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩꯁꯥꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯁꯣꯏꯗꯅ ꯐꯪꯈꯤꯅꯤ꯫ ꯊꯃꯣꯏ ꯑꯗꯨ ꯀꯟꯕ ꯑꯣꯏꯅꯤꯡꯂꯗꯤ ꯅꯪꯒ ꯂꯥꯞꯅꯕ ꯃꯤꯀꯨꯞꯇ ꯃꯥꯁꯨ ꯅꯪꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯤꯗꯒꯤ ꯆꯥꯝꯃ ꯍꯦꯟꯕ ꯑꯃ ꯐꯪꯁꯨ ꯑꯣꯏꯁꯅꯨ꯫ ꯑꯗꯣ ꯂꯩꯁꯅꯥ, ꯅꯪ ꯀꯞꯂꯅꯨꯁꯦ꯫ ꯅꯪꯅ ꯀꯞꯄꯁꯦ ꯑꯩꯁꯨ ꯇꯥꯕ ꯉꯝꯗꯦ꯫ ꯁꯦ, ꯀꯞꯂꯅꯨꯁꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯂꯩꯁꯅꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯔꯥꯝ ꯌꯧꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯊꯥꯅꯤꯜꯗꯤ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯁꯨ ꯅꯣꯛꯂꯣꯏ ꯉꯝꯗ꯭ꯔꯕꯅꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯥ ꯑꯝꯇꯪꯗꯤ ꯊꯣꯛꯂꯛꯄꯗꯤ ꯌꯥꯕꯅꯤ꯫ ꯀꯩꯅꯣ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯣ? ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ? ꯀꯩꯅꯣ ꯑꯩꯅ ꯃꯥ ꯉꯁꯤ ꯈꯪꯕ ꯎꯅꯤꯡꯉꯛꯏꯁꯤꯅ? ꯑꯁ, ꯈꯪꯗ꯭ꯔꯦꯗ꯫ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯔꯒ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯅꯣꯛꯄꯗꯨ ꯐꯥꯖꯤꯜꯂꯒ ꯑꯗꯨꯃꯛ ꯒꯥꯔꯤꯗꯨ ꯊꯧꯔꯤ꯫ ꯆꯤꯡꯈꯩꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯏ꯫ ꯃꯆꯤꯟꯇꯗꯁꯨ ꯁꯣꯜꯂꯤꯕꯅꯤ꯫ ꯏꯔꯥꯏ ꯆꯨꯕ ꯈꯔ ꯐꯥꯔꯒ ꯐꯨꯊꯕꯤ ꯇꯧꯔꯤꯉꯩꯗ ꯃꯁꯤ ꯆꯤꯟꯗꯥꯟ ꯆꯨꯞꯅꯕ ꯉꯝꯍꯧꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯗ ꯀꯣꯜ ꯀꯥꯁꯦ ꯇꯧꯔꯛꯄꯣꯠꯇꯦ, ꯄꯥꯛꯄꯤꯌꯨ ꯇꯧꯔꯗꯅ꯫ ꯂꯥꯏꯟ ꯕꯤꯖꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯇꯞꯅ, ꯀꯩꯅꯣꯅꯦ ꯂꯥꯏꯟ ꯕꯤꯖꯤꯒ ꯍꯥꯏꯁꯤꯅ? ꯃꯣꯏ ꯏꯃꯨꯡꯗꯨꯕꯨ ꯅꯦꯠꯋꯥꯛꯀ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯂꯣ? ꯑꯃꯨꯛ ꯗꯦꯅꯦꯜꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯗꯦꯅꯦꯜꯁꯨ ꯏꯃꯔꯖꯦꯟꯁꯤ ꯄꯦꯁꯦꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯆꯤꯡꯈꯩꯒꯤ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄꯗꯨꯗ ꯃꯥꯁꯨ ꯄꯥꯏꯗ ꯌꯥꯗꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯗꯦꯅꯦꯜꯅ, ꯆꯤꯡꯈꯩ, ꯅꯪꯁꯦ ꯃꯇꯥꯡ ꯌꯥꯝ ꯍꯥꯏꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯆꯤꯡꯈꯩꯅ ꯍꯥꯟꯅ ꯊꯠꯈ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪꯁꯨ ꯀꯣꯜ ꯄꯥꯏꯗꯦ, ꯑꯃ ꯆꯟꯗꯥꯗꯨꯁꯨ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯗꯦꯅꯦꯜꯅ ꯊꯝꯃꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯦꯅꯦꯜꯁꯨ ꯀꯣꯜꯗꯨ ꯐꯠ ꯀꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯊꯑꯣꯏꯅꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯕꯗꯨꯗ, ꯄꯥꯛꯄꯤ ꯉꯥꯛꯇꯅꯤ ꯏꯁꯦ ꯐꯖꯅ ꯀꯥꯍꯜꯂꯤꯕꯁꯦ꯫ ꯗꯦꯅꯦꯜꯁꯨ ꯗꯣꯛꯇꯔꯗꯨꯗ ꯇꯞꯅ, ꯋꯥꯔꯧꯕꯤꯅꯨꯀꯣ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄ ꯑꯗꯨꯏꯅꯦ, ꯑꯗꯣ
ꯄꯦꯁꯦꯟꯁꯤꯒꯤ ꯑꯅꯥꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯣꯛꯇꯔ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄ ꯃꯥꯜꯂꯤ꯫ ꯄꯦꯁꯦꯟꯁꯤꯁꯨ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯃꯈꯜ ꯀꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯔꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯦ꯫ ꯄꯦꯁꯦꯟꯁꯤꯅꯁꯨ ꯗꯣꯛꯇꯔꯕꯨ ꯍꯥꯟꯅ ꯈꯪꯕ ꯃꯥꯜꯂꯤ꯫ ꯗꯦꯅꯦꯜꯁꯨ ꯃꯥꯕꯨ ꯈꯪꯉꯦ ꯍꯥꯏꯔꯛꯄꯁꯤꯗ ꯈꯖꯤꯛ ꯉꯛꯄ ꯐꯥꯎꯋꯦ꯫ ꯗꯦꯅꯦꯜꯅ ꯇ꯭ꯌꯨꯃꯔ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯣꯛꯇꯔꯗꯅ ꯃꯁꯤꯃꯛꯇꯗꯤ ꯗꯣꯛꯇꯔꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯄꯦꯁꯦꯟ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯒꯤ ꯄꯦꯁꯦꯟ ꯑꯣꯏꯅ ꯆꯠꯆꯈꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯗꯦꯅꯦꯜꯁꯨ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯗꯦꯅꯦꯜꯅ ꯍꯌꯦꯡ ꯑꯃꯨꯛꯇ ꯄꯦꯁꯦꯟꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯣ, ꯑꯩ ꯌꯦꯡꯂꯒꯦ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯗꯣꯛꯇꯔ, ꯑꯩ ꯄꯨꯖꯔꯛꯂꯒꯦ꯫ ꯗꯦꯅꯦꯜꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯇꯧꯋꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯣꯏꯅ ꯊꯋꯥꯏ ꯊꯥꯒꯦ ꯈꯜꯂꯤꯕ ꯍꯥꯏꯅꯁꯨ ꯋꯥꯈꯜ ꯇꯧꯗꯕ ꯅꯠꯇꯦ꯫ ꯋꯤꯛ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯩ ꯍꯧꯕ ꯃꯇꯝꯅꯤ꯫ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯛꯄꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯂꯦꯚꯦꯜꯗ ꯐꯤ ꯐꯅꯦꯛ ꯑꯇꯩ ꯗ꯭ꯔꯦꯁꯁꯤꯡꯗꯨꯁꯨ ꯌꯥꯎꯅ ꯑꯅꯧꯕ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯁꯦꯝꯗꯨꯅ ꯇꯦꯂꯔꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯐꯤꯁꯥꯕꯤꯔꯣꯝꯗꯁꯨ ꯆꯪꯂꯒ ꯐꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯔꯝꯂꯤ꯫ ꯐꯅꯦꯛ ꯁꯥꯔꯤꯕꯗꯣꯝꯗꯁꯨ ꯆꯪꯂꯒ ꯗꯤꯖꯥꯏꯟꯁꯤꯡꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯀꯃꯂꯥ ꯍꯣꯏꯒꯤ ꯒ꯭ꯔꯨꯞꯇꯁꯨ ꯂꯩꯁꯅꯥꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯌꯦꯡꯂꯒ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕ ꯐꯥꯎ ꯍꯦꯛ ꯀꯥꯎꯏ꯫ ꯂꯤꯌꯥꯅ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯃꯪꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯆꯦ꯫ ꯀꯃꯂꯥꯁꯨ ꯂꯩꯁꯅꯥꯅ ꯆꯠꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯤꯌꯥꯅ ꯃꯋꯥꯅꯁꯨ ꯍꯟꯗꯣꯛꯄꯤꯔꯝꯂ ꯃꯥꯜꯂꯦ꯫ ꯃꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯌꯦ ꯆꯦ ꯅꯨꯄꯥꯗꯣ꯫ ꯀꯃꯂꯥꯁꯨ ꯅꯣꯛꯂꯒ ꯀꯥꯏꯗꯩ ꯂꯧꯁꯤꯟꯗꯣꯏꯅꯣ ꯑꯣꯛꯇꯕꯤ ꯃꯥꯕꯨ꯫ ꯑꯣꯐꯤꯁꯔ ꯅꯨꯄꯥꯗꯨꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯍꯥꯏꯁꯦ꯫ ꯀꯌꯥ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯅ ꯃꯁꯥꯅ ꯇꯥꯛꯆꯔꯕꯅꯤ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯃꯥꯒꯤ ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯒ ꯏꯀꯥꯏꯕ ꯄꯤꯗꯣꯏꯅꯤ ꯑꯩꯗꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯂꯩꯁꯅꯥꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯅꯕ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡ ꯊꯥꯛꯅꯕ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯁꯨ ꯂꯩꯁꯅꯥꯕꯨ ꯊꯤꯔꯛꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥꯗ ꯂꯩꯕ ꯎꯕꯗ ꯗꯥꯏꯔꯦꯛꯇꯔꯁꯨ ꯆꯪꯂꯛꯇꯨꯅ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯁ꯭ꯀꯦꯠꯁ ꯕꯨꯛꯇꯨꯗ ꯗꯤꯖꯥꯏꯟ ꯀꯔꯤ ꯍꯥꯏꯅ ꯈꯔꯤꯡꯂꯝꯕꯅꯤ꯫ ꯈꯪꯒꯧ ꯀꯧꯔꯛꯄꯗꯨꯗꯁꯨ ꯄꯥꯈꯠꯅ ꯑꯣ ꯁꯥꯔ, ꯃꯊꯪꯒꯤ ꯂꯥꯛꯂꯤꯕ ꯋꯤꯛꯁꯤꯗ ꯑꯩꯈꯣꯏ ꯍꯦꯟꯂꯨꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯔꯥꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤ ꯀꯂꯦꯛꯁꯟ ꯑꯣꯏꯅ ꯄꯨꯒꯗꯣꯏꯅꯤ, ꯑꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯊꯝꯃꯨ꯫ ꯂꯩꯁꯅꯥꯗꯤ ꯃꯔꯥꯝ ꯆꯠꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯏ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯍꯥꯟꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯆꯣꯡꯊꯣꯔꯛꯂꯤ꯫